Paujadi yung pop ay bamaroy ba pau kharab de taujari. Mayang Sinmi ama Nongmeina Kaplmle. Imphal West District ki Pasoi Police Station na Konpa National Highway 37. Imphal Jirit Lambi ki Awang Kunau Railway Bridge Construction Site ta Thabak Suba BIPL ki Mayang Sinmi ama ngasi nungtil pung bangapinan ipurum taba matamda sakhang da pasing Nongmeina Kaplmle Nongmeina Fresh na phangba pauda Nongmeina Kaplmle Nongmeina Mayang Sinmi adugi maming Abdul Malik sahi kun mangharum suraba Mioi ne Mag Assam ki Dobri District ki Kalapani Eze Khandadagi ni aire Mag BIPL ki electrician ne ngasi nungtel gi pungpam asidam hakna thabak suriba mafam adugi manakta leiba khong amadagi ising chokpa thokpada sakhang da bajuna nongmai kapani aire Maki yethang baleng jomda nongmai maru ama panbadagi Rims Hospital da pukhatuna Nongmeina thoudok aduga mari leina Pasoi Police Station na case ama lokhatle aire da Sinmi ama thori yanduna siramle Imphal West District ki manung chanbat lamsang Police Station na konba phayeng amade kadang ban ki marakta leiba avaluk turen mapanda hoba upambi amada thong chabagi thabak suba Sinmi ama thori yanduna siramle Police lagi phangba pauna hai ngasi numit jungba matongpung amarom taba matamda phayeng amadi kadang ban ani ki lonaba avaluk turel gi mapanda hoba upambi amada thori yanduna siramana pa adogi mameng Sirom Premjet sahi kuntraga mari rob suraba Mioi ase more ward number 7 da leibane Haujina abaluk turin gi mathakta RCC bridge ama sariba aduda thabak soba yawbane atopa pau amadana ka henna noiba Maheiroisingda covid na soksin bagi sang heli study Masagi anoi bagi sang henba Maheiroisingda na henna covid 19 gi Laichat asina soksin bagi sang heli haina London gi Queen Mary University gi researching na sathagiba study report amana haire haiba study report asi science journal frontiers gi genetic haiba journal da phongkhiba leirabane Anova study asine researching na Mendelian randomization haiba anova technique amasin naduna Mioi bagi genetic information kumna nainaduna Laichat asina harta kaya jamna soksin bagi haiba kumna nainabane hiram asigi matang de study report asigi aibo oikiba Dr. Nai ongna hai handakta nongna chathakiba study report asigi matung inna body mass index wangba LDL gi sang wangba amade cholesterol gi sang wangba Maheiroisingda henda COVID-19 naraba matungda hatta ka hena soksilhan bagi chang wangi haiba khangba ngamle masida sunatana blood pressure wangba amadi diabetes leiba Maheiroisingda su khudong thiningai oi haire COVID-19 na ka hena soksilakpa yabagi risk factor khandokpada sahi khakta da yengba nataba BMI LDL amadi cholesterol gi sang asisu khangdok mathau tai haike nauria pakhang lakpa AC da maraki mikhal pangthok hanbiu aiduna ACI gi mathakta file tarpa case ngasi khannaragane Kumja sok lising ani taraga tarita pangthokhiba 13 suba Manipur State Assembly election gi matungda linglakli pamasigi assembly da mihut oirakhiba constituency humpugi MLA singi maraktagi speaker gi tribunal na disqualified tokhiba amasong masana resign tawjakhiba segment singi manungda clear vacancy leiri haiduna Election Commission of India ECI na matam leptuna thasigi tarita assembly segment mangagi maraki mikhal pangthokna bahona bada seat amagide uncontested oikibadagi mari khake Mikal pangthok na kraba matung tamasana resignation tawjakibani aiba Imphal West ki 21 nauria pakhang lakpa assembly constituency gi so maraki Mikal pangthok anbiu areduna High Court of Manipur da file tawrukiba civil writ petition ado hayeng khanaragane civil writ petition asi AC asi gi nauria pakhang lakpa Laurembam Lekhaidagi longjam sanjoi jahi kuntraga taret apokpa El Tomba amasong hairangkoi thong nauria pakhang lakpa Lekhaidagi K Shravan Kumar Sahi yang kai apokpakke ibotom bina petition searching oiduna file tawrakibane makhoi ani gi petition asina respondents oina konsilakli bane Election Commission of India ECI gi chief electoral commissioner lamphel patta leiba Manipur gi chief electoral officer CEO Manipur Legislative Assembly gi speaker amasung masara yana MLA oibadagi resign tawraga congress ta jawkhrabani ariba nauria pakhang lakpa AC gi ex MLA Soibam Subhash Chandra ningombam me lekaine Pedresar anina file tawrakhiba case asigi number na WP Civil 554 of 2020 ne Professor Pandena mahakbod dismiss tawkhiba ki mayukta singlerapa case Toukhre Manipur University ki Vice Chancellor oirmba suspension da thamlaba matungda Ministry of Human Resource Development Department of Higher Education ki maikei dagi chatliba komja asigi February 13 da thokiba order amana dismiss tawkhraba Professor Adhya Prasad Pandey Maki dismissal order to challenge the High Court of Delhi da file tawrakiba writ petition civil adugi makha taba hearing tha asigi kunta pangthokna da Toukhre
Professor AP Pandena Court asida file tawrakiba petition adugi number WPC 4031 of 2020 ne petition asina respondent sing oina council liba Union of India gi maikida MSRDC RD gi mari lenaba authority amasu atopa official amane case asi High Court of Delhi gi Justice Jyotish Sinha gi bench na thengkhang characterized tawduna lokatlaga masigi well sataduna lakibane BJP MP gi Masunupi Bambula na Sokpa oirmba yabadagi Sikhre Uttar Pradesh ki Prayagraj ngasi ayo anganbada BJP MP Rita Bahugna Joshi gi sahi taruk surabi Masunupi ado maina sakpadagi Sikhre angang adu ngarang ning Toukhre Numit Bambula sing thabadagi sathi na mai jaki hai Dr. Singh amasu imungi Mioi singna makhataba pau amata phongdu uyakide mayang khangan khidabana khangan bidana ba imung aduna haijake Angang adu ngasi Delhi da punapa thaurang ama tawkhe ain Uttar Pradesh ki Deputy Chief Minister Keshav Prasad Mauryana aike angang aduna leikhidabada Deputy Chief Minister aduna thamoi sokna awaba phangdokre masagi sahi 130 rom suraba Joshina Congress toklaka sok lising ani taraga tarukta BJP da yawrakhibani Tamenglong da specialist Dr. Tharaknaba Maheiroisingda Numit tarani ki matam Toukhre Imphal da phongba pause sing amadi TV channel singda Tamenglong District Hospital da leiriba awat apa kya leire haina Pau Phonglakiba aduga mari lainana apunba Mahairoi lupna yangsinduna hospital aduda numit tarani gi manungda specialist Dr. Tharaknaba lainghakta matam Toukhre Haidbi yangsit khokchat aduda Nongmeina Student Organization Manipur RNSOM ki president Daichui Pau Gangmek All in Student Union AISU ki president JC Bariam JMA Students Organization Manipur JSOM ki president Hajarangbe Paul Liangmai Naga Katimai Ruangdi LNKR gi president Denrai amadi collection charuk yake Apunba Mahairoi lup aduna Tamenglong District Hospital da awat pa specialist Dr. Blood Bank amadi dialysis unit athoba matam da sana palengakta matam thakhiba ka loinana karigumba lengakna laukot pam thokpa thabak sing lokholaktrabadi makhal kayagi khongjang chengchen ba horagani ana section warol Thamjinkhre Nakalamrom da Delhi da angang ama Mangkhre Numit tara mangani ki mamangda Delhi da laktuna Dwarka sector 3 da leiba journal sing koba amagi jumda helper oina leiba thokchong tomchau sing apokpa manglem jok sing koba angang ama Mangkhre aina report Toukhre jumbu aduna toba report ki matung ina airiba Mioi ase Diwali numit ki numit jungba aduaida jumda ki thokibadagi anjalakhidabani mahak Mangkhre aibagi report aduna ngarang torakibani Mioi adu Imphal East district ki manung chanba chana mayai leikai telogdagine Kanagumbana thengnarabadi khwaidagi nakpa police station da contact tawbiyo family ki contact number na 9366005176 amasong 7678376429 ne aire scholarship ki Senfam Lanna Louthokkhiba ki Mioi kuntaruk phare Assam da minority student sing da Pigadaba scholarship ki Senfam Lanna Louthokkhiba aibagi matang da CID da Mioi kuntaruk phakre Haukiba senba sahi ani da minority Maheiroisingda pre-matric scholarship oina Pigadaba lupa crore tara aranba mongda Louthokkhiba aina official report amana phangdokle Criminal Investigation Department CID ki official sina wathok asida chenabani haiba Golpara district gi Robiul Islam ko Mioi ama phakhe sasinaba scholarship ki chesangsi naraga masing yamlaba school sing gi lupa crore tara rom aranba mongda Louthokkhiba da mapung oiba chenabani haiba Robiul Islam Paraba matungda atopa Mioi kuntarok su phagat bangamkhe hiram masigi matangda police official amana haike scholarship ki Senfam aranba mongda Louthokkhiba ki wathok asida chenaba Mioi punamak phanaba CID ki tongan ba team kharna Assam ki district khara da makhatana thibahumba ki thabak chathare athoba matamda chenaba Mioi punamak phabangam lagani aire imungi Mioi maga mayumda sina phangle Chhattisgarh ki Raipur district da imung amaki angak ani jauna Mioi maga kasi makoi ki jumda sina phangle Pau pirakpadagi mafam adugi police na mafam aduda khudakta chatki amasung Kamles Chau sahi kuntra manga mahaki mama Lalita Bai sahi humpu loinabi Promila sahi kuntra amasung masa ani ki haksang sing adu makhoi ki jumda leiramki aina police official Ajoi Jadab na agency da aike thoudok asi swechat oigetra natragana hatpo oiramkatra aibasi sengna khangdri adumonamak Kamles Chau ariba aduna mahak masamak thauri yanduna sidringai ki mamangda mahake imungi Mioi maribo hatpa yabagi phibam lei aina official aduna aike 1da Laichat gi Laichat Lusillakpdagi moirangda hapta ama total lockdown Toukhre Manipur state ki oina COVID-19 Laichat Lusillakpdagi government amasung miyam changna phana kanda khonarabasu nongmadong magi aruba phibam dai hanjilakpa amade
Moirang Assembly Constituency ki area da positive oiba mising hengalakpana maram oiraga miam tinba Moirang kaithel amadi Moirang lamkai kaithel ayeng yom sagai san numit ki ayuktagi auna hapta ama total lockdown tawre haina all Moirang COVID-19 volunteer committee na Louthokkhiba committee asigi ko convener emam sosi somi kantana thadorakpa general palatuna pau asina hai higher authority amadi medical department ki maikei dagi piba instruction ki matung inna munna kainaraba gi tungta numit taret ni chupna Moirang pumba total lockdown thambane hojik Moirang area da COVID-19 ki sathiba thak amada leiba amadi haukiba October tha dagi hojik phawda hana dagi charuk ahum hena positive oibagi chang hengalakpa Moirang ki leika eamba containment zone oirakpa numit khuding ki positive oiba Mioi yarakpa sibagi chang wangkhalakpa kaya asidagi tangai fadana phirip asi lorakpani aire Cheral asina makhatana hai chayul ama chupna total lockdown thamliba asida tangai fadaba potlam abadi service natana ataidi amada komthokloi Nakalamronda Assam ki election mamangda BJP amadi PPF kainaraba yana leire haire report Mathang chahi sok lising ani kunmathoi da pangthokadoriba Assam ki assembly election mamangda BJP amasung Bodoland People Front BPF ka kainaraba yana leire haina tongan pamaki digi phongtokna khre Maragasida BJP ki senior leader Hemanta Biswa Sharma da yamna nakhai sengna sok lising ani kunmathoi assembly election da BJP na lusing basungsin na pakanglupta BPF jawraroi haina phongdokkhre Bodoland territorial region ki set taragani thoi makta mirep thagat kani amasung BJP na mai pakani haina so Hemanta Biswa Sharma da phongdokhiba aduna BJP amasung BPF ki marida akaiba lakle haibadu utle Maragasida BJP ke national leadership ki makhada mathang sehida pangthokadorba assembly election ki damakta mapung oiba LI oiriba Assam Gana Parishad AJP ga sit yanthokna bi thawrang khananaba lusing basing Delhi da kaukhre aire BJP organizing secretary Phanindra Nath Sharma na phongdokhibadi lakadurba election asida AJP ga adumak chatminnakhigani adubo sit yanthokna bi matang da national committee na yengchingani haujiki oina karisu haibang ngamloi mamangi sok lising ani taraga tarukta pangthokhiba election da AJP da sit konmari pikhibagi manungda taramari da mai pakhibane Haujik AJP ki sit masik hengkat panatragan hengkat daba haibadu national committee na lepkadabane aroiba da content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri buknang bukpo thagachari loinana channel asina domda kanarabadi subscribe like and share tawba kawhiganu punamukpo amukana thagachari